Miss Nana koithi thiduna magi ex Prakashki number laurami aduga saknaibagi hospital da laktuna saknaibada Prakashki number sida leire phone tau hairami saknaibana aidi ngamoy nang tau Miss Nana amu khumai oh fare ai taurage hairaga Miss Nana magi phone du lauthoaga SIM card ama puthokduna happy adu ubada saknaibana Miss Na kaino nanga tawridubo Miss Nana khumai mi atopa saraga call tawraga hangdoine doctor aikhoi drama dadi yam toina tawi saknaiba mamito ungkhatlaga nokfe tawi matang duda advocate rupasu changlaktuna Miss Nana tawribado yengi Miss Na call tawi amuk anira khingbaga Prakash phone paikhalai Prakash na hello kana Miss Nana machin ga do khumjilaga hello som Prakash natra Prakash na mane kana Miss Nana nahan gi fashion show gi thodok tu nanga sin bangak tani haibase aikhoi paw loina phangle adugi proof aingonda loina leire nang Kakching garden gi lambi duda yam thuna hayeng nungdang lao hairaga phone du fat launa ka I saknai bana Miss Na nangna proof su leitana oidawa haido kai hino Miss Nana Dr. Saknaiba mana sida pakhatana laadi mana oire mana laktrabadi ma oira maroi haina Miss Nana khumai Saknaiba advocate rupa Miss Na makhoi ahum wa chungsinare aduga hayeng thengnabagi pungdo hainaraga mayumda hanakre matau asum tauna numit adu haukre Makhoina thingnasi haibado matam yausilakle saknaiba Miss Na rupa makhoi pula mayumdagi chatnaba thongnarai Miss Na na hana mafam adu yaukre Miss Na gi gari adu garden thawalakpada gari gi mamai glass tuda utup amana thomjilai Miss Na gi gari du mamai pungkai kaire Miss Na na pakhatna lawi ima Miss Na gi driver dudi likli machet na panduna wanthare Saknai basu gari parap thaurakpada Miss Na gi gari khamibado urami saknai bana ngaikho gari khamo haina magi driver da hairaga kumtharai aduga yengbada Miss Na di yawramdre saknai bana Miss Na bu kauduna koithi amamba maraktuda tunglomdagi saknai bagi makokta utup amana baklauna thomai laibak phabana saknai bagi lengban macheta oina pali Laitho aga yenglakpada mamai khumjinba nupa ama leirami u pambi amagi marumdagi laurai saknaiba adu nupa do Prakash ni amukta phabiyo chenkrani saknaiba na nupa du chongjellaga tap phai aduga hai nangna fashion show gi thodok du nanga soidena tawani ai khange Prakash na amuk khumai aina sonate ai adugumba thabak tawodama nate aina la isidi Miss Na Mores tawrubaga aduga chingnadana Miss Na oiramgadra na lakpani oirame asumna hairei saknaiba sauna nupaduda khupakna faklauna thai aduga aduk chakhotaba thabak tawba nang hatoura hairakpada Prakash saknaibagi makhutu taplauna kanthoaga chenkhre saknaibana tanage tawbada Miss Na khamai doctor tanarurano mana haido achumbane aibu khaktangne Prakash na awaba piba pamise aibu molest tawge tawbani saknaibana amuk nang kamai thajarino mana hairaga nang heka thajariro asumna hairei Miss Na thaina degi hongna oidaba ngangdabani asengba adum haibani ai mabu thasai matau asum tawna mayumda hanakre Miss Na mayum halakpada mama bina isauna amuk toiba loire bina na hai mama aibu usitabai natro mana kemta hairamdana shooting mafamda su leite kai chatlino asuk yam thenglabase haina hairikanda Miss Na fatlauna thong hangdoklaga changlai mama binana nang kai chalwe sena khomu Miss Na asengbadudi haidre ima ai doctor saknai baga thabak ama chalubane mama binana imana ne SK family gi mi amataga punpa pamde aduga Miss Na nama aise waba yaba warabani nakoi ahumbu chawanaba yolakpa matamda nama aina ne sudaba thabak amata leite nangna sana bap tana thabak tau ko
hairaga sauraga changkhre. Misnadi sor ama sangna hondoaga sofa duda famthai aduga masado pothajai. Somdana Puspa photoshoot amagi khurai lamlongda chetlami. Photoshoot mafamda changbada mayamdu lona lona jibon jibon ngangnai. Nupa amana asi Puspa je magi fashion show nimito naibani hai. Aduga atopa nupa amana amuk aingonda direct adugi video lai. Aikoi boss na yengi yade. Mana loi paisinkhre. Pulap onsinaraga noi Puspa kapaga chenthorakle. Photoshoot tawdangai mayum yauraduna imungda parap chansilai. Mau yai mana Puspa kaidaure photoshoot loirabo. Asumna hanglai Puspa kapaga manamada konsili. Inama ayam ware mafam khudingmak aigi wari ngakta. Inama ai sininge. Mau yai mana Puspa adumai wakhal sonthagano. Moina hainingba haibado tasinaruno. Haina themjin birami. Saknai basu hospital halaami. Magi Sonyada call tausili. Hanadagi numit khuding tauba matagum ngasi su tawi. Khanghaude call adu ring chatpaga paikhalai. Nupa amana. Hello? Hello? Saknai basu. Hello? Hi adubu thamkibana hale. Amukasu tausili handaksu paikhalai. Saknai bana. Hello? Si kailamno. Nupa aduna morene haina khumai. Phone aduda nupa duda nupi amana chaibagi khonjal sutai. Hai pado saraga kai phone si parino. Aina paikanu haidra hairaga phone du put launa kakhi. Sagnai ba waga ngangba nanghaudre adubu sagnai ba parap loisilaga magi pochai punanaba hapa hotnari. Sagnai bagi mama kabita machagi kada changlai. Nahan makhaidi machana hospital halakpada magi kada changlaaga unaramdaba numit yaude. Adubu ngasidi thengna fau hoi mai haidabaduda pakhatuna changlakpani. Saknai bana loisinbadu ubada kabitana achauba karino tawridudia kai chatke loisilino. Saknai ba parap chansilaga mamabu kolaga angang machagi mawongda kapi. Makhol gado kapubagi nikli aduga hairei. Ima ayam ware thamoi se puba ngamdre asukui base kauna bohona bani ngamdre. Sonyagi call paire nupa amana moreni haire. Ima ay amukta chatluge amukta di khangdoke ma. Mama kabitana achauba more chatpa haise asuk thenglaba kansida ima di onthok nga chalhaningkidreda adubune nangna yadrabanina se ima manam nambige hairaga machabu manam nambiraga chalhankre. Somdasu misna more chatnaba kanna loisili. Mamadadi TV drama gi night shooting lay. Hayeng bok tawrakani haina oidaba ngangi. Misna na chatlibadudi local news channel amaga yanakhiba wafam adugi. Hayeng luhongba numit oibagi chatnaba sem sabani. Misna gi phone lai iche Rita haina thai. Misna na phone adu paikhatli. Hello iche ai thoknaba tawe ithan chatoini haina khummi. Rita na amuk hairei. Misna iche di othokna chalhaningki dreda aduga nupado yam sathina ludaba nupane. Misna na iche ai Puspa gi yenglaga chattaba yadabani hairaga Rita su phone thamkhre. Misna su phone thamaga gari thauba haurai. Asum lakpana Misna more yoromdaida hotel macha ama ui. Ahing thengzilakpanina tumninglakpaduda phananaba cha thakpa kumtharai. Misna na kaka cha amata piyo. Cha ngaiba oina sum yenglakpada saknai basu phamaga cha thakpadu ui. Misna na yamna ngakna kaurai. Dr. Saknai ba. Saknai basu kaubatai haiduna yengthorakpada Misna nofet tawraga phambadu ure. Saknai bana Misna gi manakta changsilaga. Misna asuk thenglakasida nang sima aise koitan hektanai hairei. Misna na doctor henmandra. Saknai bana fagi tawnida sum noksena ado kai chatoino more rom dala isibo. Asumna Saknai bana hangai. Misna na ai imanabi amaga inaw nupa luhongbagi bachelor party ama yawba lakpane. Tumninglakpasida cha thakena tawbada nangsu thengnare.
Yam nungai. Doctor di kay chatpirubano. Saknaibana nungaitana Sonia mabanigi nungsinarambagi thokiba thogdoktugi wari lirami aduga magi manakta laklibani haina khumai. Misnadu tabada Misnagi thamoidi aduki matik kaire mana saknaibabu nungsiba khara khara puobani. Misnana nokfet tauraga Doctor fajana chalo aisu chatlage hairaga gari thaunakhre Mori oirabasu chatkadaba mafamdi manade. Saknaibagidi mafam sungkhang khangdabida Soniagi number du tracking tauraga lakpani. Misna luhongfamdu yaure local news ki mapu adu mahaki matu macha loina tholaktuna Misna bu taramna oi. Local channel gi nupaduna Misna yam nungai jare. Nang nangantana lakpibase. Aigi nupine ichane nang buta swalaga lairabani. Lao manung changlase. Local news ki mapudugi nupiduga harau sangminarakduna Misnabu chak ising pizaduna potharo haina thanamge tawbada lausing laibi Misnani. Local news ki mapudugi machanupidu tuminnasi haina machanupiduga tuminnakre. Misnana local news ki machanupi duga tuminnabagi maramdi moigi nupa khara laibaduna katugan tawba ngamdanabani. Nongsu kanna chutharai tanjaduda saknaibagi driver do gari thorambadagi khami aduga hairai. Sir, lambi se yade jaka se nama puthakre. Saknaibana osh hairaga gari dagi kumtharaktuna nonglaktuda koithi thiba haurai phone du puthoktuna. Driver aduna nongchot kani satin pukho haibaga tabidre mana thokpa amada chatli. Somda Misna su tumba yadre mana wakhalda khanjai. Saknaibadubu yaura jala yauramadi magi nupiga nungsinana leiminaramani. Hairaga mapi ira chenjai. Somda tauribadudi Misna khangjapote. Saknaiba tracking tawbada yum adu yauromdaida phone su off takre. Saknaibana oh set hairaga sauna phone du langge tawi adubu Tindaba tawdana yung mari mga pareng laybaduda thong tindana mi haudoaga yengbada oidre. Ahingduda haudorai haiduna thina ngalaktabasu yaudaba nate. Laibag na parisu aroiba yumdu thong thilubada Soniagi mama thoinu thong du hanglakpada uredo saknaiba. Thoinu na nang kaidobalak mano aduk yam ikay khangdaba. Nang na ichanupisu sibam nabam khangandre. Aduga inga chikna laijaise maisa pila inatro hairaga kapi saknaibana ima ai Sonia do amuktadi masaktu yengjage please ima please thoinuna Soniagi mabung bukau thoi somen machanupa somen saknaibabu ubada saubana mai hauduna chensilaga saknaibagi collar paiduna chingthokduna phuba haukre aduk thina phubado aibu Sonia amukta unahan biyu haina kapi Soniagi mabungna masidi phubana kanararoi khanduna laktana inthokre thonglon silaga changkre. Saknaiba thong thilaga kaubaya ba kauramaga tadabaduda yam wana tapna tholaktuna sorok matai wana saba phambam aduda tapna phamthakre. Driver duna saknaiba thiba phangdre haina kabidada pau pirami mayumda pakhatpana loire. Mapa sana jawbana kabita nangna nachanupa do Kagi chalhalino asuk ya matam phatrakansida ai police ta pau pige ekhoi su chatna batauge hairaga kabitabu thembirami ahingdu haukre nongan baga somda Misna wedding bachelor party gi loisenba hawi kanakeri nupi macha aduna nine di masak yamna phasai TV drama da aidi nine gi khakdangne yenglise nine nang se yam nungsiye Misnana nokfet tauraga abema aisu abema bu yam nungsi ninegi drama dum yenguko hairaga pena nokjai angang duga wari kana sarikanda nupi ama changlaktuna hairai ibema sahebna si firon se setpina ba haina hairai Misnana pira iba firondu lauduna yenglai yamna jutchadaba akot araki dress oina tawi Misnana iche agi dress yaujare si oina setlage yarani pubikro
Hairaga party mafamduda nupi macha aduga tholakminare. Misnadi fajaraba sana machugi moirang fijanna mapan hakpa angangba rani fi angangba machugi phanek mayek naiba sana machugi blouse misna yengbagi penba naidre. Mafam aduda leiramiba nupa khaidu misna yengbagi penba naidre. Mafam aduda leiramiba nupa khaidu mayada haying changba faw khangdana yengli. Local news channel mapudu misna ubada ngaure. Adu oirabasu saubana yadre. Mana pikhiba akot arak mayamdu lilakti selakti haiduna. Misna su moy party duda tilamliba mayamdu loina mathang noongtuna wari kaya sanaduna loisinkre. Misna su mayum hananaba thoglai. Misna na aigidi thabak loire. Dileto aigi manga tawbiro. Haina hairei local news tuna misna gi mamangduda phone puthokduna kai aduga misna na mayam ai chacharukhige ko hairaga chatki. Misna sum gari thaurakpada lambi gi chidaida nupa ama furit ka do iga itaidairaga wagi phampham amada yam masa chokthana phamba labna ui. Misna gari dei kumtharaktuna changsinduna yengbada sagnaiba oirambaduda kokchaubi kare. Maikei khuding koyengingduna kawi. Misna na Doctor tabro kana leige amda mating pangbiyo haina lawi. Nupa ani taraduna chensilla aga sagnai babu misna gi garida hapkatuna yam thuna yangna gari adu thawi. Sum lakpana Kakching hospital yaure. Sagnai ba hospital da pusinkre. Misna su SK Mensanda call tawduna sagnai ba ibani thengnarakpagi wari pombaliduna khanghankre. Ngahaki matung sagnai bagi imungi mising mama hoy yauraami. Kabita na misna nangna aigi ichagi thawai kanbire. Mama kabita na machabu kauduna kapchai. Misna na ine those kashu tawroida yam kana sokpa nati. Somda Dr. Sagnai babu layengba doctor na loinamak taibi khotpi tawraga doctor aduna hairei sagnai base kaisu tawraroi horen ima hoida gyan darakanda haijaraklage. Asumna hairare. Mama kabita na misna bu yenglaga haijai. Misna nangna ichagi thawai kanbibagi hainingalitna thagachari ima bele nangi laman tole hairaga misna da konsili. Misna na mama kabita bu konbiduna nine aduma hainuse miyoibagi mateng pangnabane kaigi lamano Dr. Sagnai banasu aibu kanbikibane haina khumai. Matau asum tauna Dr. Suthoglakle aduga hairei aikhoi Dr. Sagnai bagi ima hoira. Kabita na mane Dr. na ima kemba thoina khanbirurano yamna sokpa natte kitang khekibani ma gyan tarakpaga yumda adum puthaba yarani hairaga Dr. adu changkhre. Kabita na hoi Dr. hairaga lehaure. Ibema misna achaubagi manakta changlusi lao hairei. Kabita na misna na khumai nine ai web series amagi shooting ngai leirabane episode su lepa yade kona sagnai bagyan tarakanda unarage nine ai chalukhige hairamaga misna chatkhre. Mama kabita na khalawi. Misna se aigi imau oiba phanganbiyu he isor haina ningjai. Sagnai basu gyan taraktuna mama bu kaujarai. Mama kabita su harauna achauba nang gyan khara tarabro haina machabu tapna nanbi. Sagnai bana ima ai kamaina mafam sida leiramino. Mama kabita na achauba nangse ibema misna na puduna lae aidi misna se yama nungsiye. Sagnai bana amuk ima mase fataba minate aina yai hairaga nokfe tawi. Mama kabita na farese yum chananaba tausi nanaw nupa pari hoy nang mamton hoy sida leirambani. Hospital gi meeting su nangsu yaudrabani na mabani na chatkrabani hairaga yumda halaami. Mayumda hek sanglakpaga common room da Puspa, Mabok Leima, Mauyaima, Dr. Lembi, Advocate Rupa moy pulap wawanok tuna wari sanaraga leirami. Sagnay ba Puspa na nokpo ubada mathamoyda haraujarami.
Puspase yam luna nungsina tawjabani. Saknaibana mayamsi yam harawiko. Mabok laymana masu nang kaisu tawdredana phajana potharaga layu. Isu naba yade ko. Asumna mabok nga nungsina hairei. Dr. Lembina amuk Saknaiba nang na ichase momon amuk nokhanbire. Nini haninga leitena thakachari. Saknaibana mama kabitada nokfet tawraga ima sipumna mokse misnagi mapandagini hairamaga noaga magi rumda changkhre. Nakal amaromdana misna shooting loiraga mayumda halai. Mama bina isauna imunga pokhai ngailangami. Ngasai pung 9 haujik pung 3 phawba halaktaba asuk yaman lamhen basibo aina luna tawre mate phone su amata paide haiduna mama bina phone tawduna hangahanda lamyada chatlaga lairami. Misnana ima kaidawrage nang sawba yadabane heart attack tawrakani ima nangbo datap thawba. Asumna misnana pakhatna mama bu haijai. Mama binana icha thoibi nang yoro edana nanaw nupi chando phone su pairakte yumda pakhalam gani kase kem khandraba khangdimi. Misnana kai chani hairamge se yara tawri oirini ai call tawge ima tension yam leikanoba haina mama bu themjinbi. Mama binana showroom anauba ama launch tawni haibagi photo su sathibani yamna kuire ima yam pakhatlei bema. Somda Chandi magi gari machado yadabadagi kana semba honari. Channa dada aigi gari se yararoidra aise thengjilai. Gari semba nupaduna ibema ngasidi nangdaw mandrebo hayeng oina lobiro haina hairei. Chan yam tana auto phabagi ngairingai tanjaduda manakta car ama fatlauna thawjilai.